ꯉꯔꯥꯡꯁꯦ ꯑꯩꯅ ꯗꯤꯁꯦꯝꯕꯔꯒꯤ ꯗꯦꯠ 17ꯗ ꯔꯤꯂꯤꯁ ꯇꯧꯒꯗꯧꯔꯤꯕ ꯄꯨꯁꯄꯥ ꯃꯨꯚꯤꯒꯤ ꯇ꯭ꯔꯦꯂꯔ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯇꯧꯕ ꯂꯣꯏꯔꯕ ꯇꯨꯡꯗ ꯑꯩꯅ ꯁꯣꯝꯗ ꯑꯅꯥ ꯑꯌꯦꯛꯁꯨ ꯌꯥꯎꯕꯅꯤꯅ ꯃꯈꯥ ꯇꯥꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕꯗ ꯈꯨꯗꯣꯡꯆꯥꯗꯕ ꯈꯔ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯤ ꯑꯩꯅ ꯁꯣꯝꯗ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯩꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯚ꯭ꯌꯨꯋꯔ ꯃꯌꯥꯝꯅ ꯏꯌꯥꯝꯕ ꯈꯔ ꯊꯨꯅ ꯇꯧꯕꯤꯔꯣ ꯕ꯭ꯔꯣ ꯈꯔ ꯊꯨꯅ ꯇꯧꯕꯤꯔꯣ ꯍꯥꯏꯕꯗꯣ ꯉꯝꯃꯛꯇꯕ ꯌꯥꯏꯌꯦꯅ ꯑꯩꯅ ꯍꯥꯏꯖꯔꯝꯃꯕꯅꯤ. ꯑꯗꯨꯗꯒꯤ ꯑꯩꯅ ꯑꯉꯥꯡꯗꯨꯗ ꯑꯦꯛꯁꯄ꯭ꯂꯦꯟ ꯀꯣꯟꯅ ꯃꯈꯥ ꯇꯥꯅ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯇꯧꯔꯒ ꯆꯦꯟꯅꯦꯜꯁꯦ ꯍꯦꯟꯗꯜ ꯇꯧꯒꯗꯕ ꯑꯉꯥꯡꯗꯨꯗ ꯑꯦꯀꯥꯎꯟꯁꯦ ꯄꯤꯔꯒ ꯀꯃꯥꯏꯅ ꯚ꯭ꯌꯨꯋꯔ ꯃꯌꯥꯝ ꯁꯞꯄꯣꯔꯇꯔ ꯃꯌꯥꯝꯅ ꯀꯃꯦꯟ ꯄꯤꯔꯛꯄꯁꯦ ꯀꯃꯥꯏꯅ ꯔꯦꯁꯄꯣꯟꯁ ꯇꯧꯒꯗꯒꯦ ꯅꯪ ꯆꯦꯟꯅꯦꯜꯗꯨꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯌꯦꯡꯁꯤꯜꯂꯣꯅ ꯑꯩꯅ ꯃꯉꯣꯟꯗ ꯄꯤꯔꯝꯕꯅꯦ. ꯑꯗ ꯃꯥꯅ ꯀꯝꯃꯨꯅꯤꯇꯤ ꯄꯣꯁꯇ ꯒꯦꯝ ꯑꯣꯐ ꯊ꯭ꯔꯣꯟ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯖꯒꯦꯅ ꯃꯌꯥꯝꯗ ꯍꯥꯏꯖꯕ ꯑꯩꯅ ꯊꯦꯡꯅꯔꯦꯀꯣ. ꯑꯗꯣ ꯑꯩꯁꯨ ꯉꯁꯤ ꯑꯌꯨꯛ ꯈꯛꯇ ꯈꯪꯉꯤ. ꯑꯗ ꯀꯃꯦꯟꯒꯤ ꯔꯦꯁꯄꯣꯟꯁ ꯃꯌꯥꯝ ꯂꯩꯔꯝꯕ ꯈꯣꯠꯄ ꯇꯧꯕꯗꯨꯒ ꯑꯉꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨꯗ ꯃꯥꯅ ꯏꯌꯥꯝꯕꯅ ꯑꯗꯨꯝ ꯏꯕꯤꯔꯛꯑꯣ, ꯑꯩ ꯑꯗꯨꯝ ꯑꯦꯛꯁꯄ꯭ꯂꯦꯟ ꯑꯩ ꯄꯥꯔꯒ ꯑꯩ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯒꯦ, ꯁ꯭ꯀ꯭ꯔꯤꯞꯇꯨꯗꯪ ꯏꯕꯤꯔꯛꯑꯣ ꯍꯥꯏꯕ. ꯑꯗ ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯏ ꯁ꯭ꯀ꯭ꯔꯤꯞ ꯏꯕꯗꯤ ꯑꯔꯥꯏꯕꯅꯤ. Season 1 ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯅ Season 1ꯗꯩꯅ 8 ꯐꯥꯎꯕ ꯀꯝꯄ꯭ꯂꯤꯠ ꯌꯦꯡꯕ ꯂꯣꯏꯖꯔꯦꯀꯣ. ꯑꯗꯣ ꯁ꯭ꯀ꯭ꯔꯤꯞ ꯏꯕꯗꯤ ꯌꯥꯝ ꯂꯥꯏꯕ ꯊꯕꯛꯅꯤ. ꯑꯗꯨꯕꯨ ꯂꯨꯔꯤꯁꯦ ꯀꯩꯅꯣ ꯍꯥꯏ ꯇꯥꯔꯒꯗꯤ ꯒꯦꯝ ꯑꯣꯐ ꯊ꯭ꯔꯣꯟꯒꯤ ꯏꯟꯇ꯭ꯔꯗꯛꯁꯟ ꯌꯥꯎꯗ ꯇꯥꯔꯒꯗꯤ ꯃꯥꯒꯤ ꯁ꯭ꯇꯣꯔꯤꯁꯦ ꯑꯩꯈꯣꯏꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯒ ꯆꯠ ꯇꯥꯔꯒꯁꯨ ꯑꯣꯡꯂꯤ ꯗꯥꯏꯂꯣഗ് ꯈꯛꯇꯪ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯒ ꯆꯠꯄꯒꯤ ꯃꯑꯣꯡꯗ ꯂꯥꯛꯀꯅꯤ. ꯃꯅꯨꯡꯒꯤ ꯍꯤꯗꯟ ꯁ꯭ꯇꯣꯔꯤ ꯑꯝꯇ ꯈꯪꯗꯕ ꯌꯥꯏ. ꯒꯦꯝ ꯑꯣꯐ ꯊ꯭ꯔꯣꯟꯁꯦ ꯀꯗꯥꯏꯗꯒꯤ ꯍꯧꯔꯛꯄꯅꯣ, ꯃꯇꯧ ꯀꯔꯝꯅ ꯒꯦꯝ ꯑꯣꯐ ꯊ꯭ꯔꯣꯟ ꯇꯥꯈꯤꯕꯅꯣ, ꯍꯥꯏꯕꯗꯤ ꯁꯤꯡꯍꯥꯁꯟꯒꯤ ꯂꯥꯟ ꯇꯧꯅꯕ ꯍꯥꯏ ꯇꯥꯔꯦ, ꯑꯩꯅ ꯑꯣꯏꯒꯗꯕꯅꯤ, ꯁꯤꯒꯤ ꯁꯤꯡꯍꯥꯁꯟꯁꯦ ꯑꯩꯅ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯁ꯭ꯇꯣꯔꯤꯁꯦ ꯃꯁꯤ ꯈꯪꯅꯕꯒꯤꯗꯃꯛꯇ ꯃꯥꯒꯤ ꯍꯧꯔꯛꯐꯝ ꯈꯪꯕ ꯃꯊꯧ ꯑꯃ ꯇꯥꯏꯌꯦꯕ. ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯅ ꯃꯔꯨꯑꯣꯏꯕ ꯁ꯭ꯀ꯭ꯔꯤꯟ ꯁꯣꯠ ꯈꯔ ꯁꯤꯗ ꯇꯧꯔꯒ ꯏꯟꯇ꯭ꯔꯗꯛꯁꯟ ꯄꯤꯒꯦꯅ ꯈꯟꯖꯕꯅꯦ. ꯑꯗꯣ ꯑꯉꯥꯡꯗꯨꯗ ꯏꯟꯇ꯭ꯔꯗꯛꯁꯟꯁꯦ ꯅꯪ ꯇꯧꯔꯣ, ꯑꯩ ꯆꯥꯎꯔꯥꯛꯄ ꯁ꯭ꯀ꯭ꯔꯤꯞ ꯑꯃ ꯄꯤꯔꯛꯀꯦ ꯍꯥꯏꯕꯗ ꯃꯥꯅ ꯂꯣꯏꯕꯐꯥꯎꯇꯤ ꯌꯦꯡꯗ꯭ꯔꯤ, ꯃꯥꯁꯨ ꯌꯦꯡꯉꯦ. ꯑꯗꯨ ꯀꯟꯐ꯭ꯌꯨꯖꯟ ꯈꯤꯇꯪ ꯂꯩꯒꯗꯧ ꯃꯥꯜꯂꯤ, ꯏꯟꯇ꯭ꯔꯗꯛꯁꯟꯁꯤꯗꯪ ꯏꯌꯥꯝꯕꯅ ꯇꯧꯕꯤꯔꯝꯃꯣ, ꯃꯈꯥ ꯇꯥꯅꯗꯤ ꯃꯥ ꯇꯧꯖꯔꯒꯦ ꯍꯥꯏ. ꯑꯗꯨꯅ ꯑꯩ ꯃꯌꯥꯝꯒꯤꯗꯃꯛꯇ ꯒꯦꯝ ꯑꯣꯐ ꯊ꯭ꯔꯣꯟꯒꯤ ꯍꯧꯔꯛꯐꯝꯁꯦ ꯚ꯭ꯌꯨꯋꯔ ꯃꯌꯥꯝꯗ ꯍꯥꯏꯖꯒꯦꯅ ꯑꯩꯅ ꯁ꯭ꯀ꯭ꯔꯤꯟ ꯁꯣꯠ ꯈꯔ, ꯑꯩ ꯁ꯭ꯀ꯭ꯔꯤꯞ ꯏꯕ ꯅꯠꯇꯦꯀꯣ, ꯗꯥꯏꯔꯦꯛ ꯁ꯭ꯀ꯭ꯔꯤꯟ ꯔꯦꯀꯣꯔꯗꯤꯡ ꯂꯧꯔꯒ ꯃꯌꯥꯝꯗꯨ ꯌꯦꯡꯕꯤꯌꯨ. ꯗꯥꯏꯔꯦꯛ ꯁ꯭ꯀ꯭ꯔꯤꯟ ꯔꯦꯀꯣꯔꯗꯤꯡ ꯂꯧꯔꯒ ꯑꯩꯅ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟꯁꯦ ꯃꯌꯥꯝꯗ ꯄꯤꯒꯦꯅ ꯈꯟꯖꯕꯅꯦꯕ. ꯐꯔꯦ, ꯑꯩ ꯍꯧꯖꯔꯒꯦ. ꯃꯁꯤ ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯁꯦ ꯀꯩꯅꯣ ꯍꯥꯏꯔꯒꯗꯤ ꯉꯁꯥꯏꯒꯤ ꯒꯦꯝ ꯑꯣꯐ ꯊ꯭ꯔꯣꯟꯒꯤ ꯍꯧꯔꯛꯐꯝ, ꯃꯥꯒꯤ ꯇꯤꯚꯤ ꯁꯣꯗ ꯍꯧꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯒꯤ ꯁ꯭ꯇꯣꯔꯤ ꯍꯥꯏ ꯇꯥꯔꯦꯅꯦꯀꯣ, ꯑꯗꯨꯅꯤ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯗꯣꯔꯤꯁꯦ. ꯑꯍꯥꯟꯕꯗ ꯒꯦꯝ ꯑꯣꯐ ꯊ꯭ꯔꯣꯟꯁꯦ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩ ꯒꯨꯒꯜꯗꯗꯤ ꯌꯦꯡꯗ꯭ꯔꯦꯀꯣ, ꯃꯃꯥꯡꯗꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯣꯁ ꯚ꯭ꯌꯨ ꯋꯥꯠꯆꯤꯡ ꯍꯥꯏ ꯇꯥꯔꯦꯅꯦꯀꯣ, ꯏꯪꯂꯤꯁꯇ ꯍꯥꯏꯔꯒꯗꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ, ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯌꯦꯡꯕ ꯇꯤꯚꯤ ꯁꯣ ꯑꯃ ꯑꯣꯏꯈꯤꯕ, ꯃꯥꯒꯤ ꯔꯦꯀꯣꯔꯠ ꯀ꯭रिꯌꯦꯠ ꯇꯧꯈꯤꯕꯅꯤ. ꯑꯗꯣ ꯍꯧꯖꯤꯛ ꯃꯥꯒꯤ ꯔꯦꯀꯣꯔꯠꯁꯦ ꯀꯥꯏꯕ꯭ꯔꯥ ꯀꯥꯏꯗꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯑꯩ ꯆꯦꯛ ꯇꯧꯗꯦ. ꯃꯌꯥꯝ ꯒꯨꯒꯜꯗ ꯑꯃꯨꯛꯇꯪ ꯆꯦꯛ ꯇꯧꯔꯒ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯍꯥꯏꯕꯤꯔꯝꯃꯨ, ꯔꯦꯀꯣꯔꯠꯁꯦ ꯊꯨꯒꯥꯏꯈꯔꯦ, ꯁꯤꯒꯤ ꯁꯦꯔꯤꯁꯁꯤꯅ ꯊꯨꯒꯥꯏꯈꯔꯦ, ꯅꯠꯇ꯭ꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯃꯥ ꯃꯦꯟꯇꯦꯟ ꯇꯧꯔꯒ ꯂꯩꯔꯤ ꯍꯥꯏꯕꯗ ꯑꯣꯏꯔꯒꯁꯨ ꯑꯗꯨꯝ ꯀꯩꯅꯣꯅ ꯚ꯭ꯌꯨꯋꯔ ꯃꯌꯥꯝꯅ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯍꯥꯏꯕꯤꯔꯝꯃꯨ. ꯐꯔꯦ, ꯑꯩ ꯏꯟꯇ꯭ꯔꯗꯛꯁꯟꯁꯦ ꯄꯤꯖꯔꯝꯃꯒꯦ. ꯃꯈꯥ ꯇꯥꯕꯗꯨꯅ ꯑꯗꯨꯝ ꯑꯊꯨꯕ ꯃꯇꯝꯗ ꯁ꯭ꯀ꯭ꯔꯤꯞ ꯑꯩꯅ ꯄꯤꯔꯒꯗꯤ ꯃꯥꯅ ꯑꯗꯨꯝ ꯇꯧꯔꯛꯑꯒ ꯌꯥꯝ ꯊꯨꯅ ꯑꯞꯂꯣꯗ ꯂꯥꯛꯀꯅꯤ. ꯏꯍꯥꯟ ꯍꯥꯟꯅ ꯒꯦꯝ ꯑꯣꯐ ꯊ꯭ꯔꯣꯟꯒꯤ ꯁꯤꯖꯟꯗꯗꯤ ꯌꯥꯎꯗꯕ ꯕꯦꯛꯒ꯭ꯔꯥꯎꯟꯒꯤ ꯁ꯭ꯇꯣꯔꯤ, ꯍꯤꯁꯇ꯭री ꯍꯥꯏ ꯇꯥꯔꯦꯅꯦꯀோ, ꯁꯤ ꯀꯟꯇꯤꯅꯦꯟ ꯑꯅꯤꯗꯒꯤ ꯍꯧꯋꯦꯕ. ꯋꯦꯁꯇꯔꯣꯠ ꯍꯥꯏꯕ ꯑꯃ, ꯑꯦꯁꯣꯁ ꯍꯥꯏꯕ ꯑꯃ, ꯃꯣꯏꯒꯤ ꯋꯥꯔꯤ ꯍꯧꯔꯛꯄꯅꯤꯀꯣ. ꯑꯗꯨꯕꯨ ꯑꯦꯛꯆꯨअली ꯋꯥꯔꯤ ꯃꯈꯥ ꯆꯠꯊꯈꯤꯕꯗꯤ ꯋꯦꯁꯇꯔꯣꯁ ꯀꯟꯇꯤꯅꯦꯟꯗ ꯂꯩꯕ ꯀꯤꯡꯗꯝ 8ꯀꯤ ꯃꯊꯛꯇ ꯆꯠꯊꯈꯤꯕꯅꯤ. ꯍꯥꯏꯔꯤꯕ ꯀꯤꯡꯗꯝꯁꯤ ꯃꯇꯝꯗꯨꯗ ꯌꯥꯝꯅ ꯏꯟꯗꯤꯄꯦꯟꯗꯦꯟ ꯑꯣꯏꯅ ꯑꯃꯒꯤꯁꯨ ꯃꯈꯥꯗ ꯂꯩꯇꯕꯤꯗ ꯂꯩꯔꯝꯃꯤ. ꯃꯁꯥ ꯃꯁꯥꯒꯤ ꯑꯣꯏꯕ ꯅꯤꯡꯊꯧ ꯄꯥꯜꯂꯒ ꯂꯩꯔꯝꯃꯤ. ꯍꯥꯏꯔꯤꯕ ꯅꯤꯡꯊꯧ ꯑꯁꯤ ꯀꯩꯅꯣꯗꯗꯤ ꯑꯩꯈꯣꯏꯒꯤ ꯁꯦꯔꯤꯁꯇꯗꯤ ꯀꯔꯤ ꯃꯃꯤꯡ ꯍꯥꯏꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯍꯥꯎꯁ ꯍꯥꯏꯌꯦꯕ. ꯅꯣꯔꯠꯇꯅ ꯍꯥꯎꯁ ꯑꯣꯐ ꯁ꯭ꯇꯥꯔꯛ, ꯚꯦꯂꯦꯗꯅ ꯍꯥꯎꯁ ꯑꯣꯐ ꯑꯦꯔꯤꯟ, ꯗ ꯔꯤꯚꯦꯂꯝꯗꯅ ꯍꯥꯎꯁ ꯑꯣꯐ ꯇꯨꯂꯤ, ꯁ꯭ꯇ꯭ꯔꯣꯝꯂꯦꯟꯗꯅ ꯍꯥꯎꯁ ꯑꯣꯐ ꯕꯦꯔꯥꯊꯟ, ꯗ꯭ꯔꯣꯝꯗꯅ ꯍꯥꯎꯁ ꯑꯣꯐ ꯃꯥꯔꯇꯦꯜ, ꯗ ꯔꯤꯆ ꯂꯣꯝꯗꯅ ꯍꯥꯎꯁ ꯑꯣꯐ ꯇꯦꯔꯦꯜ, ꯋꯦꯁꯇꯔꯂꯦꯟꯗꯅ ꯍꯥꯎꯁ ꯑꯣꯐ ꯂꯦꯅꯤꯁꯇꯔ. ꯍꯥꯏꯔꯤꯕ ꯍꯥꯎꯁ ꯃꯌꯥꯝꯁꯦ ꯃꯥꯒꯤ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯏꯟꯗꯤꯄꯦꯟꯗꯦꯟ ꯑꯣꯏꯅ ꯂꯩꯔꯝꯕ ꯂꯩꯕꯥꯛ ꯑꯃꯅꯦꯕ, ꯀꯤꯡꯗꯝ ꯑꯃꯅꯦꯕ. ꯁꯤꯒꯤ ꯃꯊꯛꯁꯤꯗ ꯀꯤꯡꯗꯝ ꯑꯃꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯋꯦꯕ. ꯍꯥꯏꯔꯤꯕ ꯀꯤꯡꯗꯝꯗꯨꯒꯤ ꯃꯃꯤꯡꯁꯦ ꯀꯩ ꯀꯧꯒꯦ ꯍꯥꯏꯕꯗ ꯇꯥꯏꯒꯦꯔꯤꯌꯟ ꯀꯧꯋꯦꯕ, ꯗ ꯍꯥꯎꯁ ꯑꯣꯐ ꯇꯦꯒꯦꯔꯤꯌꯟ. ꯃꯌꯥꯝꯅ ꯁꯤ ꯇꯦꯒꯦꯔꯤꯌꯟꯁꯦ ꯑꯗꯨꯝ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯇꯧꯕꯗ ꯇꯥꯔꯝꯃꯅꯤ. ꯇꯦꯒꯦꯔꯤꯌꯟꯁꯤꯅ ꯑꯣꯀꯨꯄꯥꯏ ꯇꯧꯁꯜꯂꯒ ꯍꯥꯏꯔꯤꯕ ꯀꯤꯡꯗꯝ 8ꯁꯦ ꯃꯥꯒꯤ ꯃꯈꯥꯗ ꯊꯝꯃꯦꯕ. ꯑꯗꯨ ꯃꯉꯣꯟꯗ ꯄꯥꯜꯂꯤꯕ ꯅꯤꯡꯊꯧꯗꯨꯒꯤ ꯃꯃꯤꯡꯗꯤ ꯂꯣꯔꯗ ꯍꯥꯏꯌꯦꯕ. ꯁꯤꯖꯟꯁꯤꯗ ꯃꯥꯒꯤ ꯃꯃꯤꯡ ꯄꯤꯔꯤꯁꯦ ꯂꯣꯔꯗ ꯍꯥꯏꯅ ꯄꯤꯌꯦꯕ. ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯈꯟꯅꯗꯧꯔꯤꯕꯁꯦ ꯍꯥꯎꯁ ꯑꯣꯐ ꯇꯦꯒꯦꯔꯤꯌꯟꯒꯤ ꯍꯧꯔꯛꯐꯝꯁꯦ ꯀꯥꯏꯗꯒꯤꯅꯣ ꯍꯥꯏꯕꯗꯤ ꯑꯣꯜꯔꯦꯗꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯀꯤꯡꯗꯝ 8ꯃꯛꯁꯦ ꯃꯁꯥꯅ ꯁꯤꯗ ꯂꯩꯖꯔꯝꯃꯕꯅꯦꯕ. ꯑꯗꯣ ꯍꯥꯎꯁ ꯑꯣꯐ ꯇꯦꯒꯦꯔꯤꯌꯟꯅ ꯀꯔꯣꯝꯗꯒꯤ ꯆꯪꯁꯤꯜꯂꯛꯑꯒ ꯃꯣꯏ 8ꯀꯤ ꯃꯊꯛꯇ ꯑꯣꯀꯨꯄꯥꯏ ꯇꯧꯔꯤꯅꯣ ꯍꯥꯏꯕ ꯁ꯭ꯇꯣꯔꯤ ꯑꯃꯨꯛ ꯂꯥꯛꯀꯅꯦꯕ. ꯁꯤꯁꯦ ꯃꯣꯏ ꯍꯥꯏꯖꯔꯛꯀꯦ. ꯏꯍꯥꯟ ꯍꯥꯟꯅ ꯍꯥꯎꯁ ꯑꯣꯐ ꯇꯦꯒꯦꯔꯤꯌꯟꯒꯤ ꯍꯧꯔꯛꯐꯝꯁꯦ ꯕꯦꯂꯦꯔꯤꯌꯟ ꯍꯥꯏꯔꯤꯕ ꯖꯒꯥꯁꯦ ꯁꯤꯗꯒꯤ ꯍꯧꯔꯛꯑꯦꯕ. ꯁꯤꯁꯦ ꯀꯔꯝꯕ ꯀꯟꯇꯤꯅꯦꯟꯒꯤ ꯃꯅꯨꯡꯗ ꯂꯩ? ꯑꯦꯁꯣꯁ ꯀꯟꯇꯤꯅꯦꯟꯒꯤ ꯃꯅꯨꯡꯗ ꯂꯩ. ꯑꯩ ꯑꯦꯁꯣꯁ ꯀꯟꯇꯤꯅꯦꯟꯒꯤ ꯃꯇꯥꯡꯗ ꯊꯣꯏꯗꯣꯛꯅ ꯍꯥꯏꯖꯔꯔꯣꯏ. ꯀꯩꯒꯤꯅꯣꯗꯤ ꯃꯁꯤꯗ ꯀꯩꯅꯣꯗꯁꯨ ꯅꯣꯕꯦꯜ ꯏꯔꯤꯕ ꯖꯣꯔꯖ ꯑꯥꯔ ꯃꯥꯔꯇꯤꯟꯅꯁꯨ ꯊꯣꯏꯗꯣꯛꯄ ꯄꯜꯂꯝꯗꯦꯀꯣ. ꯑꯗꯨꯒ ꯄ꯭ꯂꯁ ꯁꯤꯖꯟꯗꯁꯨ ꯌꯥꯎꯗꯦ. ꯃꯥꯒꯤ
थोइदोꯛꯄ स्टोरी खरदी लोई टच तौई मतम यौरगा दुम खांकनी एक्सप्लेनेशन यौरगा कईगिनो कोई मिनाइजे मागी प्रॉपर्टी ने खन सिन याम यावबदो एक्सप्लेनेशन दो एसोस द थोप थोंदो गातन फरे बेलेरियन की मोइने याम हाइसिंबा हाइरगदी कईनो हादि मोइजे ड्रैगन ट्रेन तौबा हाइयो मोइजे ड्रैगन से कमाइना कंट्रोल तौनी मी मत कमाइ अटैक तौहनी हाइबजे बेलेरियन कांगुना हाइयो मोइना मोइजु मतमदुदा अतोपा एसोस द लेबा अतोपा किंगडम न लान तोक्सिलकदगी माइथीरकपा हाइदि ngamaktabadagi moije karaida laaga leige habida sigi westeros continent ki manakta leibasi dragon stone haije dragon stone ji da moije laaga leiyo matam ji da dragon stone da leiba matam je aegon na pali ko aegon na sahi phana kuina pali adu mangon da dragon leiba maram na kaidoge habida nasai gi mana thangna ba kaino mayam ji ki mathak loine attack tawrasi occupy toksile किंगडम तरेट मक्से कनाई मखादा थमी सिदा लेदोइनी को ड्रैगन स्टोन की मखादा थमे किंगडम तरेट कईगिनो माइगी मना ड्रैगन ले ड्रैगन का कनाना लंबा तौबो ngमदोरिनो अन माना किंगडम तरेट मक्से लोइ थमे कंट्रोल तौरे हौजिक हाउस ऑफ टेरेगेन ने किंगडम तरेट सिबु मागी मखादा कंट्रोल तौदुना थमलेबा सिगी मतुंग द माना फना कुइने सही कया अमुक माना सिगी मथक्ता राज तौदुना हाइदि पालगा दुम लाई को कंट्रोल तौरगा दुम लाई अदु माना कइनो तौबो मतमदसु निंगथौ माना लान तौबो मतमदा ngasai sigi sida mahangna maithi ra kingdom mayam gai sigi ngasai gi ningthau hai tare ne ko ningthau gai sigi surrender tauba mine taure yada mina hale adu moina pairam ba thang mayam sina punjilaga semba singasanam semeba sida phamba mi duneba lord hai joise aduga season sigi pura detail nai narakpuju sigi sit se sigi singasan sida kanana phamdoino hai sigi matang da neba nai na toise अदो हुजिकसे कइनोजिगी सीजन ददी याउदबा एक्स्ट्रा सीजन होरपददी याउदबा स्टोरी मा हाइजरमगे अदुगा दुम एपिसोड 1 एक्सप्लेन तौबदा याम कोमना मयाम ने ज्ञान तारनी एसी उचरमगे सी ब्लड लाइन सिनी याम इंपोर्टेंट होई अते अते आइन हुजिक ममांग हाइ दुदी जस्ट बेसिक बैकग्राउंड नि को कराइदगी होरई कमाई तौई हाइदि हाउस ऑफ टेरेगियन से कमाइने लाकनो माना सी हाउस टेरे से ऑक्युपाई तौरपदो अदुगी मतांग समनपना हाइगन हुजिक इंपोर्टेंट होई जे लॉर्ड हाई द फमी जे एगोन होरगा मागी ब्लड लाइन द लास्ट कना लाके हाइबा मतमदा डेनेरियस लापै वानी अदुबु अखोगी सीजन जिगी एपिसोड हौद्रिङै हाइबदि टीवी शो जे हौद्रिङै सही 10 तरह की ममांगदा एरिस 2 wana द मेड किंग नजु हाइनबा मजु पालममे मागी मसा अहुम लेरमी रेगन साइबमगा वर्सरी साइबमा डेनेरिस साइबमगा मसा अहुम लेरमे मतमदुदा रेगन बुदी पाखंग फारे अदे वर्सरी जे याम कनो ओइदे सही 9 मुखी सांगदो वा साउबो ओइदोइने अदुगा डेनेरिस दी यामना पी हाइदि सत्पबु ngमदबा अंगांग नुपी मसा हाइ तारेने अदुमाइना ओइबा टाइमिंग निको अदु होइ फरे सिदमु यामना कइनो तौरपसिदा सोमदा हाउस ऑफ स्टार्क ता नेट स्टार्क की मुंग लेरेको नेट स्टार्क की मुंग द लेना को मसा नुपी मियावेबा मसा नुपी जे सिगी हाउस ऑफ ब्रेथन की रॉबर्ट हाइदि स्टार्क का रॉबर्ट के जे याम लुना तिनरमेबा अदुन आई चनुपि से नंगोंद पीनी हाय रॉबर्ट ता होय हारगा एंगेजमेंट तौरगा ngai दौबुगी मतमदा रेगन न माजे फागी किडनैप तौवेबा होय मोइना फागी किडनैप तौई हारगा स्टोरी ददी उली अदु तसेंगदि मबानी नुंसिनबने हाय अदुबु होय रेगन जी इहान हाना जुनुपी तोपम गजु लोहंगमनी इला कोबमा होय माजे कइनो लेतमनिना फोटो दि याउद्रेको अदुबु माना मबानीगी कइनो तौरगा नुंसिनबा सिएनगिबा खोटगिबा युमदगी लेतबा किडनैप तौगिबनी हाइगिबा मयामसिना कमाइ तौई एडवर्ड का रिचर्ड का जे याम सावेबा मेड किंग की मथक्ता अदुबु मेड किंग जी लॉर्ड अमनिना मान डायरेक्ट अटैक तौब ngमदेबा अदु मान कनागी मतेंग लवी मागी मरुप की मतेंग लवे माना हायबा अइना नंगी अइगी सनुपि नंगोंद पीगे तौबने दुमा हाउस कइनोगी हाउस ऑफ टेरेगियन की निंगथौगी मसा नुपाना किडनैप तौबरेना माना हायदे मबानी नुंसिनै खंगदमनि किडनैप तौरे हाय माजु सावरेबा सिना एरिस 2 जिदा सावरेबा अदु मोय अनि सिना पुनसलगा एरिस 2 की मथक्ता लान तौबगी प्लान तौरेबा सिगी टाइमिंग द हाउस ऑफ लेनिस्टर की टाइविन जे खंगंगनि को यामना पॉलिटिकल यामना हाइबा याम को याम सिंगबा टाइमिंग खंगना थबक तौबा हनम लेबन कई हनुबा हाइ तारे कई हनुबा हारगजु खंगनाबने सेरिसिदा अदा माजे अहामबदा एरिस 2 गा द मेड किंग हाइबजिगा याम लूना सपोर्ट तौरमे मतम पुमदा माना कइनो म तौगे हादि मा अदम सपोर्ट तौवेबा अदु माना टाइमिंग जिदा लैथोगा मोय अनि जिना सिगी रॉबर्ट सिगा नेट स्टार्क का मबानी न मंगोन अटैक तौरे हाइबजु मा खंगेबा अदा माना सिदा सिगी सपोर्ट तौजे लैथोगा मबानी की सपोर्ट चंगीबा माना सपोर्ट तौगी काना बम लेबा अदु हारके एरिस 2 गी सिगी एरागोन गी ब्लड लाइन दा अरोइबदा हाइदि निंगथौ पालगा लेबा मतंदा एरिस 2 गा रेहेलना मसानुपी हाइ तारे मागी ब्लड लाइन को दु मागी दि कइनो ओइतोइनी मधुमसा ओइतोइनी आंटी हाइ तारे आंटी ओइतोइनी मागी ब्लड लाइन यावेबा रॉबर्ट ता
ꯀꯩꯒꯨꯝꯕ ꯍꯥꯎꯁ ꯑꯣꯐ ꯇꯦꯔꯦꯒꯤꯌꯟꯗ ꯅꯤꯡꯊꯧ ꯑꯣꯏꯒꯦ ꯍꯥꯏꯔꯒꯗꯤ ꯁꯤ ꯑꯇꯣꯞꯄ ꯂꯩꯍꯧꯔꯤꯕ ꯍꯥꯎꯁ ꯑꯃ ꯆꯪꯁꯤꯜꯂ ꯐꯠꯂ ꯑꯣꯏꯕ ꯌꯥꯔꯣꯏꯕ ꯏꯝꯄꯣꯔꯇꯦꯟ ꯀꯩ ꯍꯥꯏꯔꯛꯀꯅꯤ ꯊꯥꯏꯅꯒꯤ ꯆꯠꯅꯕꯤꯗ ꯅꯤꯡꯊꯧꯒꯤ ꯕ꯭ꯂꯠ ꯂꯥꯏꯟ ꯌꯥꯎꯒꯗꯕꯅꯦꯕ ꯅꯤꯡꯊꯧꯒꯤ ꯈꯨꯕꯝ ꯄꯥꯏꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯗꯨꯗꯤ ꯇꯦꯔꯤꯟꯅ ꯈꯜꯂꯤꯁꯦ ꯀꯩꯅꯣ ꯍꯥꯏꯔꯒꯗꯤ ꯁꯔꯁꯤꯁꯦ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯁꯔꯁꯤꯁꯦ ꯀꯩꯒꯨꯝꯕ ꯔꯣꯕꯔꯠꯇ ꯃꯌꯨꯝ ꯄꯥꯟ ꯇꯥꯔꯒꯗꯤ ꯔꯣꯕꯔꯠꯅ ꯄꯣꯛꯂꯛꯀꯗꯧꯕ ꯃꯆꯥꯁꯤ ꯃꯁꯥ ꯃꯊꯟꯇ ꯍꯥꯎꯁ ꯑꯣꯐ ꯇꯦꯒꯦꯔꯤꯌꯟꯒꯤ ꯕ꯭ꯂꯠ ꯂꯥꯏꯟ ꯌꯥꯎꯔꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯥꯒꯤ ꯃꯁꯨꯁꯤ ꯀꯅꯥ ꯑꯣꯏꯔꯅꯤ ꯍꯥꯎꯁ ꯑꯣꯐ ꯇꯦꯒꯦꯔꯤꯌꯟꯒꯤ ꯅꯤꯡꯊꯧ ꯑꯣꯏꯕ ꯌꯥꯔꯅꯤ ꯍꯥꯎꯁ ꯑꯣꯐ ꯇꯦꯒꯦꯔꯤꯌꯟꯒꯤ ꯅꯤꯡꯊꯧ ꯑꯣꯏꯇꯥꯔꯒꯗꯤ ꯂꯦꯅꯤꯁꯇꯔꯅ ꯀꯩꯒꯨꯝꯕ ꯇꯦꯒꯦꯔꯤꯌꯟꯒꯤ ꯁꯤꯠꯇ ꯐꯝꯕ ꯉꯝꯗ ꯇꯥꯔꯒꯁꯨ ꯃꯥꯅ ꯃꯁꯨꯐꯧꯗꯤ ꯀꯟꯇ꯭ꯔꯣꯜ ꯇꯧ ꯉꯝꯅꯦꯕ ꯁꯤꯒꯤ ꯄ꯭ꯂꯥꯅꯤꯡꯅꯤ ꯃꯥꯅ ꯏꯟꯇꯥꯌꯔ ꯁꯤꯖꯟ ꯃꯀꯣꯛꯀꯩ ꯍꯧꯕ ꯃꯥꯅ ꯇꯧꯗꯣꯏꯁꯤ ꯃꯇꯝ ꯄꯨꯝꯕꯗ ꯃꯥꯅ ꯀꯩꯅꯣꯒꯤ ꯑꯣꯏꯍꯟꯕ ꯄꯥꯝꯃꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯎꯁ ꯑꯣꯐ ꯇꯦꯒꯦꯔꯤꯌꯟꯒꯤ ꯅꯤꯡꯊꯧ ꯑꯣꯏꯍꯟꯕ ꯄꯥꯝꯃꯤ ꯀꯩꯒꯤꯅꯣ ꯍꯥꯏꯇꯥꯔꯒꯗꯤ ꯀꯤꯡ ꯍꯥꯏꯕ ꯑꯃ ꯀꯤꯡ ꯃꯦꯀꯔ ꯍꯥꯏꯕ ꯑꯃ ꯂꯩꯗꯅ ꯁꯤꯗ ꯀꯤꯡ ꯑꯃ ꯐꯝꯖꯔꯒꯁꯨ ꯃꯥꯅꯅꯤ ꯀꯩꯅꯣ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯣꯏꯁꯦ ꯑꯗꯨꯗꯤ ꯑꯜꯇꯤꯃꯦꯠꯂꯤ ꯃꯥꯅ ꯑꯗꯨꯝ ꯍꯥꯎꯁ ꯑꯣꯐ ꯇꯦꯒꯦꯔꯤꯌꯟꯁꯤꯒꯤ ꯂꯣꯔꯠ ꯑꯣꯏꯕꯒ ꯆꯞ ꯃꯥꯟꯅꯗꯣꯏꯅꯦꯕ ꯑꯗꯨꯅ ꯃꯥꯅ ꯀꯩꯅꯣ ꯑꯔꯣꯏꯕ ꯇꯥꯡꯀꯛ ꯌꯧꯔꯀꯥꯟꯗ ꯃꯦꯠ ꯀꯤꯡꯗ ꯑꯣꯟꯁꯤꯜꯂꯒ ꯀꯅꯥꯏ ꯃꯇꯦꯡ ꯄꯥꯡꯉꯤ ꯔꯣꯕꯔꯠꯀꯤ ꯃꯇꯦꯡ ꯄꯥꯡꯉꯦ ꯁꯤꯗ ꯍꯥꯎꯁ ꯑꯣꯐ ꯁ꯭ꯇꯥꯔꯛ ꯑꯗꯒꯤ ꯕꯦꯔꯥꯊꯣꯟ ꯍꯥꯎꯁ ꯑꯣꯐ ꯂꯦꯅꯤꯁꯇꯔ ꯃꯣꯏ ꯑꯍꯨꯝꯅ ꯄꯨꯟꯁꯤꯜꯂꯒ ꯁꯤꯗ ꯑꯦꯇꯦꯛ ꯇꯧꯁꯜꯂꯦꯕ ꯃꯥ ꯑꯣꯄꯟꯗ ꯂꯩꯇꯦꯀꯣ ꯖꯁ ꯁꯞꯄꯣꯔꯠ ꯇꯧꯕ ꯅꯪꯒꯤ ꯁꯞꯄꯣꯔꯠ ꯇꯧꯔꯣꯏ ꯑꯩ ꯅꯪꯒꯤꯁꯨ ꯇꯧꯔꯣꯏ ꯃꯥꯒꯤꯁꯨ ꯇꯧꯔꯣꯏ ꯍꯥꯏꯔꯒ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄꯩ ꯋꯥꯅꯤ ꯅ꯭ꯌꯨꯇ꯭ꯔꯟꯗ ꯂꯩꯕ ꯂꯥꯟ ꯌꯥꯎꯗꯕ ꯑꯗꯨ ꯂꯦꯝꯍꯧꯔꯤꯕ ꯍꯥꯎꯁ ꯑꯇꯩꯁꯤꯗꯤ ꯊꯣꯏꯗꯣꯛꯅ ꯃꯄꯥꯡꯒꯜ ꯈꯟꯕ ꯑꯣꯏꯗꯕꯅꯤꯅ ꯃꯦꯠ ꯀꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯈꯤꯗꯦꯕ ꯑꯗꯨꯗ ꯔꯣꯕꯔꯠꯅ ꯔꯤꯒꯥꯟꯁꯦ ꯍꯥꯠꯂꯦꯀꯣ ꯂꯥꯟꯗꯨꯗ ꯑꯗꯨꯒ ꯖꯦꯃꯤꯅ ꯀꯅꯥ ꯍꯥꯠꯂꯤ ꯃꯦꯠ ꯀꯤꯡ ꯍꯥꯠꯂꯦꯕ ꯑꯗꯨꯅ ꯁꯤꯖꯟꯗ ꯖꯦꯃꯤꯁꯦ ꯃꯥꯒꯤ ꯃꯃꯤꯡ ꯀꯤꯡ ꯁ꯭ꯂꯥꯌꯔ ꯑꯅ ꯑꯗꯨꯝ ꯀꯧꯕꯅꯤ ꯀꯤꯡ ꯁ꯭ꯂꯥꯌꯔ ꯀꯧꯏ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯃꯥꯅ ꯀꯤꯡꯁꯦ ꯍꯥꯠꯂꯦ ꯍꯥꯏꯕꯒꯤ ꯍꯧꯖꯤꯛ ꯀꯤꯡ ꯁꯤꯔꯕꯅꯤꯅ ꯐꯝꯁꯦ ꯀꯅꯥꯅ ꯄꯥꯏꯒꯅꯤ ꯔꯣꯕꯔꯠꯅ ꯄꯥꯏꯔꯅꯦꯕ ꯑꯗꯨꯅ ꯁꯤꯖꯟ 1ꯒꯤ ꯍꯧꯔꯛꯄ ꯃꯇꯝꯗ ꯔꯣꯕꯔꯠꯅ ꯅꯤꯡꯊꯧ ꯑꯣꯏꯔꯤ ꯀꯩꯒꯤꯅೋ ꯑꯇꯣꯞꯄ ꯍꯥꯎꯁ ꯃꯌꯥꯝꯗꯒꯤ ꯊꯣꯛꯂꯛꯑꯒ ꯃꯦꯠ ꯀꯤꯡꯁꯤꯒꯤ ꯈꯨꯐꯝ ꯂꯧꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ प्लस ꯅꯦꯠ ꯁ꯭ꯇꯥꯔꯛꯅꯁꯨ ꯃꯉꯣꯟꯗ ꯋꯥꯔ ꯇꯧꯔꯤꯕꯅꯤ ꯃꯥ ꯁꯥꯎꯔꯤꯕꯅꯤ ꯃꯆꯟꯅꯨꯄꯤ ꯄꯨꯗ ꯆꯠꯈꯤ ꯍꯥꯏꯕꯒꯤ ꯃꯥꯅ ꯅꯤꯡꯊꯧ ꯑꯣꯏꯗ꯭ꯔꯤ ꯀꯩꯒꯤꯅꯣ ꯔꯣꯕꯔꯠꯅ ꯑꯣꯏꯔꯤ ꯃꯔꯝꯗꯤ ꯀꯩꯅꯣꯒꯤ ꯃꯦꯠ ꯀꯤꯡꯒꯤ ꯑꯥꯟꯇꯤꯁꯤ ꯀꯩꯅꯣꯒꯤ ꯔꯣꯕꯔꯠꯀꯤ ꯃꯕꯣꯛ ꯑꯣꯏꯌꯦꯕ ꯑꯗꯨꯅ ꯍꯥꯎꯁ ꯑꯣꯐ ꯇꯦꯒꯦꯔꯤꯌꯟꯒꯤ ꯕ꯭ꯂꯠ ꯂꯥꯏꯟ ꯌꯥꯎꯕꯅꯤꯅ ꯃꯥꯅ ꯅꯤꯡꯊꯧ ꯑꯣꯏꯈꯤꯕꯅꯦꯕ ꯑꯗꯨ ꯁꯤꯒꯤ ꯃꯔꯛꯁꯤꯗ ꯀꯩꯅꯣꯗꯁꯨ ꯁꯤꯖꯟꯗꯁꯨ ꯄꯟꯗꯕ ꯑꯃ ꯍꯥꯏꯖꯔꯝꯒꯦ ꯚꯔꯁꯂꯤꯒ ꯗꯦꯅꯦꯔꯤꯌꯟꯒꯁꯦ ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯕ ꯃꯔꯝꯅ ꯃꯣꯏ ꯑꯅꯤꯅ ꯂꯦꯝꯍꯧꯔꯤꯕ ꯍꯥꯎꯁ ꯑꯅꯤꯁꯤꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯄ ꯉꯝꯃꯔꯣꯏꯗꯕꯅꯤನ ꯃꯣꯏꯁꯦ ꯑꯦꯁꯣꯁꯇ ꯍꯜꯂꯒ ꯌꯥꯝꯅ ꯂꯥꯏꯔꯅ ꯌꯥꯝꯅ ꯇꯣꯟꯅ ꯍꯤꯡꯈꯤꯀꯣ ꯑꯗꯨꯗꯣ ꯀꯩꯅꯣꯗ ꯃꯥꯁꯦ ꯃꯣꯏꯅ ꯍꯤꯡꯕꯗ ꯀꯃꯥꯏꯅ ꯃꯥꯅ ꯑꯃꯨꯛ ꯃꯣꯏꯅ ꯍꯥꯎꯁ ꯑꯣꯐ ꯇꯦꯒꯦꯔꯤꯌꯟꯁꯦ ꯂꯧꯕ ꯑꯃꯨꯛ ꯄꯥꯝꯃꯛꯏ ꯃꯁꯥꯒꯤ ꯀꯩꯅꯣꯁꯦ ꯁꯤꯡꯍꯥꯁꯟ ꯂꯧꯕ ꯄꯥꯝꯃꯛꯏ ꯍꯥꯏꯕꯗꯨꯒꯤ ꯁ꯭ꯇꯣꯔꯤ ꯂꯥꯛꯀꯅꯤ ꯑꯗꯨꯗꯤ ꯏꯄꯤꯁꯣꯗ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟꯗ ꯑꯩ ꯑꯗꯨꯝ ꯍꯥꯏꯔꯛꯑꯒꯦ ꯍꯧꯖꯤꯛ ꯍꯥꯏꯔꯝꯃꯔꯣꯏꯒꯦ ꯍꯧꯖꯤꯛꯁꯤ ꯖꯁ ꯀꯩꯅꯣꯅꯤ ꯀꯦꯔꯦꯛꯇꯔ ꯃꯌꯥꯝꯅ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯀꯩꯒꯨꯝꯕ ꯁꯤꯁꯦ ꯈꯤꯇꯪ ꯀꯣꯛ ꯉꯥꯎꯕ ꯈꯣꯠꯄ ꯌꯥꯎꯔꯛ ꯇꯥꯔꯒꯗꯤ ꯀꯃꯥꯏꯅ ꯉꯁꯥꯏꯒꯤ ꯁꯤꯒꯤ ꯇ꯭ꯔꯤꯁꯦ ꯌꯦꯡꯉꯒ ꯑꯗꯨꯝ ꯃꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯀꯅꯤ ꯑꯔꯣꯏꯕꯗ ꯑꯩꯅ ꯃꯦꯟꯁꯟ ꯇꯧꯕ ꯑꯃ ꯀꯥꯎꯍꯧꯔꯦ ꯋꯥꯏꯠ ꯋꯥꯀꯔ ꯍꯥꯏꯔꯒ ꯇꯤꯝ ꯑꯃ ꯊꯦꯡꯅꯔꯛꯀꯅꯤꯀꯣ ꯋꯥꯏꯠ ꯋꯥꯀꯔꯁꯤ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅೋ ꯍꯥꯏ ꯇꯥꯔꯒꯗꯤ ꯃꯣꯏꯁꯦ ꯋꯥꯜꯒꯤ ꯋꯥꯡꯕꯗꯒꯤ ꯂꯥꯛꯄꯅꯦꯕ ꯍꯥꯏꯔꯤꯕ ꯋꯥꯜꯁꯦ ꯀꯗꯥꯏꯗ ꯂꯩ ꯍꯥꯏ ꯇꯥꯔꯒꯗꯤ ꯁꯤꯗ ꯎꯗ꯭ꯔꯦꯀꯣ ꯐꯖꯅ ꯈꯤꯇꯪ ꯖꯨꯝ ꯇꯧꯁꯤꯟꯖꯔꯒꯦ ꯁꯤꯗ ꯗ ꯋꯥꯜ ꯑꯅ ꯑꯃ ꯂꯩꯁꯦ ꯋꯥꯜꯒꯤ ꯑꯁꯣꯝ ꯅꯥꯀꯟꯗ ꯂꯩꯕꯅꯦꯕ ꯃꯣꯏꯅ ꯆꯪꯁꯤꯜꯂꯛꯑꯒ ꯍꯥꯏꯕꯗꯤ ꯋꯦꯁꯇ꯭ꯔꯣꯁꯁꯦ ꯃꯣꯏꯅ ꯏꯟꯚꯦꯠ ꯇꯧꯕ ꯄꯥꯝꯃꯤ ꯍꯥꯏꯗꯤ ꯃꯣꯏꯅ ꯂꯧꯁꯤꯟꯕ ꯄꯥꯝꯃꯦꯕ ꯑꯗꯨꯕꯨ ꯁꯤꯗ ꯋꯥꯜꯗ ꯊꯤꯡꯉꯒ ꯂꯩꯅꯤ ꯋꯥꯏꯠ ꯋꯥꯀꯔꯅ ꯋꯥꯜ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯇꯅ ꯋꯦꯁꯇ꯭ꯔꯣꯛꯇ ꯆꯪꯉꯛꯇꯅꯕ ꯊꯤꯡꯂꯤꯕ ꯀꯥꯡꯂꯨꯞ ꯑꯗꯨꯒꯤ ꯃꯃꯤꯡ ꯀꯩ ꯀꯧꯒꯦ ꯍꯥꯏꯔꯒꯗꯤ ꯅꯥꯏꯠ ꯋꯥꯆꯔ ꯀꯧꯏ ꯅꯥꯏꯠ ꯋꯥꯆꯔꯒꯤ ꯃꯥꯒꯤ ꯕꯦꯁꯤꯛ ꯔꯨꯜ ꯀꯩꯅꯣ ꯍꯥꯏꯔꯒꯗꯤ ꯃꯣꯏ ꯀꯩꯗꯧꯅꯨꯡꯗ ꯌꯨꯝ ꯄꯥꯟꯕ ꯌꯥꯗꯦ ꯍꯣꯏ ꯁꯤꯒꯤ ꯃꯇꯥꯡꯁꯤꯁꯨ ꯑꯩꯅ ꯍꯥꯏꯐꯦꯠ ꯄꯜꯍꯧꯔꯤꯁꯦ ꯀꯣꯟꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯂꯥꯛꯄꯗ ꯈꯪꯉꯛꯅꯕꯅꯤ ꯑꯗꯨꯒ ꯅꯥꯏꯠ ꯋꯥꯀꯔꯒꯤ ꯌꯥꯝꯅ ꯐꯔꯛ ꯇꯥꯕ ꯑꯃꯅ ꯃꯣꯏꯁꯦ ꯇꯣꯉꯥꯟꯅ ꯁꯨꯄꯔ ꯅꯦꯆꯔꯦꯜ ꯈꯔ ꯄꯋꯥꯔ ꯄꯥꯏꯌꯦꯕ ꯁꯤꯔꯒ ꯂꯩꯕ ꯃꯤꯁꯦ ꯃꯣꯏꯒꯨꯝꯅ ꯑꯣꯟꯊꯣꯛꯄꯁꯨ ꯉꯝꯃꯤ ꯍꯤꯡꯉꯒ ꯂꯩꯕ ꯃꯤꯁꯨ ꯃꯣꯏꯒꯨꯝꯅ ꯑꯣꯟꯊꯣꯛꯄ ꯉꯝꯃꯦꯕ ꯑꯗꯨꯕꯨ ꯃꯣꯏꯅ ꯀꯔꯝꯕ ꯔꯣꯜ ꯂꯥꯛꯀꯅꯤ ꯀꯔꯤꯒꯤꯗꯃꯛꯇ ꯃꯣꯏꯅ ꯋꯦꯁꯇ꯭ꯔꯣꯠ ꯂꯧꯁꯤꯟꯕ ꯄꯥꯝꯃꯤꯅꯣ ꯍꯥꯏꯕꯁꯤꯒꯤ ꯁ꯭ꯇꯣꯔꯤ ꯃꯌꯥꯝ ꯑꯃ ꯂꯥꯛꯀꯅꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟꯗ ꯑꯗꯨ ꯃꯌꯥꯝꯗꯣ ꯄꯨꯟꯅ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯩꯅ ꯑꯉꯥꯡꯗꯨꯗ ꯁꯀ꯭ꯔꯤꯞ ꯄꯤꯔ ꯃꯇꯨꯡꯗ ꯃꯥꯅ ꯉꯥꯡꯉꯛꯑ ꯃꯇꯨꯡꯗ ꯃꯌꯥꯝ ꯑꯗꯨꯝ ꯇꯥꯕꯤꯌꯨ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯌꯥꯎꯔꯒꯗꯤ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯏꯕꯤꯔꯝꯃꯨ next video da adugi gyan tadaba saruktugi oina tongana semjage aina hanjan hanjan haijari je tegi nate ayamba channel na manipuri gi channel di hoi kaino oiraji aingonda ju awabadi poraga aingonda ju sije challenge mani haibe Game of Thrones explain tawbuji araiba thawti nate haidi character yamne yambani na confusion chatpa ma di adum yaw character manga taruki so moigadi yam line maming bok sin pha pu bangam sidi yawiba mayam ju mayamna si amutang da loisin pha pu ngam moibase wane ba yamna kaigino di character si na taba mayam amasu yawrkini marakta ngasai sebari oiba adagi pau puthok pusin tawba mi maming character yam yami unlimited aduna English to orga ju Hindi da orga Manipur do Game of Thrones fazana explain tawga thagat pangam base kaino tawga lang leitabani ai khara ji waba oibagini mangona character yam mo yambagini adu phare aina roi bada haining bujidi karigumba atopa channel amana
ꯀꯩꯒꯤ ꯁꯤꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯇꯧꯒꯦꯅ ꯁ꯭ꯀ꯭ꯔꯤꯞ ꯏꯕ ꯈꯣꯠꯈꯤꯕ ꯂꯩꯕ ꯑꯣꯏꯔꯒꯗꯤ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯍꯥꯏꯕꯤꯔꯝꯃꯨ ꯀꯩꯒꯤꯅꯣꯗꯤ ꯑꯩꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯀꯥꯟꯗ ꯁꯤꯗꯤ ꯍꯣꯡꯕ ꯆꯥꯎꯕ ꯁꯤꯒꯤ ꯆꯦꯅꯦꯜꯗ ꯀꯩꯅꯣ ꯑꯞꯂꯣꯗ ꯇꯧꯒꯗꯧꯕ ꯂꯩꯕꯅꯤ ꯅꯪ ꯀꯩꯗꯧꯕꯩ ꯇꯧꯔꯛꯏꯅꯣ ꯅꯪꯗꯤ ꯌꯥꯝꯅ ꯃꯤꯅ ꯇꯧꯕ ꯊꯕꯛꯇ ꯈꯨꯠ ꯂꯥꯝꯖꯜꯂꯤ ꯈꯣꯠꯂꯤ ꯍꯥꯏꯕ ꯀꯃꯦꯟ ꯃꯌꯥꯝ ꯑꯃ ꯄꯤꯔꯛꯀꯅꯤ ꯑꯩꯉꯣꯟꯗ ꯄꯤꯕꯗꯨꯗꯤ ꯑꯩ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯧꯖꯤꯛ ꯑꯩꯅ ꯑꯗꯨꯝ ꯍꯥꯏꯔꯤꯗꯨꯅꯤ ꯃꯈꯥ ꯇꯥꯕ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟꯗꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯇꯧꯔꯛꯀꯅꯤ ꯍꯥꯏꯗꯨꯅꯤ ꯅꯨꯄꯤ ꯑꯃꯗ ꯅꯨꯄꯤ ꯃꯆꯥ ꯑꯉꯥꯡ ꯑꯃꯗ ꯑꯗꯨꯃꯥꯏꯅ ꯉꯥꯡꯉꯨꯔꯒꯗꯤ ꯃꯤꯁꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯟꯅ ꯃꯤꯒꯤ ꯀꯩꯒꯨꯝꯕ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯃ ꯇꯧꯖꯒꯦꯅ ꯍꯔꯥꯎꯔꯒ ꯍꯣꯏ ꯍꯣꯏꯅ ꯂꯩꯔꯤꯕꯗꯣ ꯃꯌꯥꯝ ꯆꯪꯗꯅ ꯗꯤꯃꯣꯅꯤꯇꯥꯏꯖꯦꯁꯟ ꯇꯧꯕꯒ ꯆꯞ ꯃꯥꯟꯅꯅꯤ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕ ꯍꯣꯡꯕ ꯆꯥꯎꯕ ꯆꯦꯅꯦꯜ ꯑꯃꯅ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤ ꯏꯔꯒ ꯂꯩꯕ ꯑꯣꯏꯔꯒꯗꯤ ꯑꯗꯨꯝ ꯍꯥꯏꯕꯤꯔꯝꯃꯣ ꯑꯩ ꯃꯈꯥ ꯇꯥꯅ ꯏꯖꯔꯣꯏ ꯁꯤꯗ ꯁ꯭ꯇꯣꯞ ꯇꯧꯖꯒꯦ ꯂꯩꯇꯦ ꯍꯥꯏꯔꯒꯗꯤ ꯑꯗꯨꯝ ꯄꯟꯕꯤꯔꯝꯃꯣ ꯑꯩ ꯃꯈꯥ ꯇꯥꯅ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟꯁꯦ ꯇꯧꯅꯕꯒꯤ ꯁ꯭ꯀ꯭ꯔꯤꯞ ꯏꯅꯕ ꯑꯗꯨꯝ ꯑꯩ ꯊꯧꯔꯥꯡ ꯇꯧꯔꯒ ꯑꯊꯨꯕ ꯃꯇꯝꯗ ꯁꯤꯖꯟ 1ꯒꯤ ꯏꯄꯤꯁꯣꯠ 1, 2, 3 ꯑꯅ ꯇꯥꯡꯀꯛ ꯅꯥꯏꯅ ꯊꯥꯒꯠꯂꯛꯀꯦ ꯃꯌꯥꯝꯅꯁꯨ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯇꯥꯕꯗ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯐꯔꯦ ꯁꯤ ꯍꯥꯏꯔꯒ ꯑꯩ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ